mityeng tabiribasingbo Moirangthem Rosana khurumjari. Ngasigi phongkiba pause singdagi khongatjaba paudam khara lawbirasi. Haukiba pungkun marida thokiba thodok wathoksing ihan hanbada poknafam pauchedagi lokhatpirasi. Passenger matik sana laiba transport service mahosagum thabak hauragani CM ahoba numitat lanthungfam yoba ngamkidrabasu Imphal Mau amasung Imphal Chochanpur lambida passenger matik sana laiba transport service makhatana mahosagum thabak hauragani haina Chief Minister Nongthombam Biren Singana phongdokre pau sina ponofam gi headline oina phongli Christian Dharma on Krabasing ST list gi lokthok kadabani haina Delhi da protest tawna thorang tawkre Laibak asagi mafam kuding maktagi tribal listing kayana lakadoriba inkumja listing aniga kungamari gi February thada Delhi da laktuna laibak asigi scheduled tribe list da yawriba Christian Dharma da on Krabasing ST list gi lokthok kadabani haina nationwide protest campaign ama pangthokna pa sem sakre pau sina ponofam gi ani suba headline oina phongli Government thengnaba ngamaroi hairagadi sengna lauthokpiu aikoi pumnamak mayoknabagi thawna leijei Sarachandra tha nipan fazil lakadoriba Manipur gi irang asida hojik state government thengnaba ngamaroi hairagana thamoi sengna ngamdre haina lauthokpiu aikoi maitai singi ida mina henba yadaba kodongtiba pumnamak mayoknanabagi aikoi da thawna leijei haina Manipur Pradesh Congress Committee na hairi Churchanpur dagi kuki naha manga lupa koti 10 gi drug ka konana Assam da fare Manipur gi Churchanpur ki kuki naha manga lupa koti 10 gi drug ka loinana Assam police na fakre Amaromda Manipur fauduna oil tanker anida purakpa Burmese Subari Kasar police na fagat pangamkre Assam police na Silchar dagi Manipur gi Churchanpur dagi kuki naha manga lupa koti 10 rom gi oikadaba drug ka loinana fakre faraba sing adudi Munglian Khub P Khanthanlun Pu Khanlian and Alex Lal Jahau amasung Paulian Muanni Pau sing asina pongna phongki maruiba pau oina phongli Makhatarambada uyelam pauchedagi lawbirasi. Gotuna Imphal Valley of the Nihakibu Oiramdre, Tankul Saraga Lakibi Cooking the Piama, Ramba Tengol and Can Crab a Pausana, Nasi Huel and Pau Pausegi, a Hanba Pau Oidana, Helan Totuna Funky Pacaloina. Cooking militant na Christmas no mita Fauba, no my capsula Patagima from whom the Kutona Crab a Pausana, Sab Helan Totuna Fungi. Separate Administration Taliba, Kampopi Committee on Tribals Unity, Gotuna no mit Karaniki Mamang the Torkiba Cheryl Amada. Imphal Valley of the Nihaina Lana Pautokibadu, Koki no Piamana Tanko Giming on Tolaga, Samjin Sajinba, that cut by Duna Lagnabasu, Mahak protect the Kaidana around by Tengolna Polista, Sinakibana Atsumba from Oyam Drake. Manipur Langang Lambi and the Taba MST bus, Assam Rifles nothing Bagi Wato, Assam Rifles nothing Leroy Haina, Jim Minister na Fondo Krabasu, Amukana Talaga Lamkang the Halakre. Jim Minister na Hai, Kampopi to Sanpuda Lady Basing Equigi Miami, a hand before Sin of Yati. Kampopida medical equipment sing may Tadopada Geneva sing Lem Nataroi, ITL Madi, Kotunal Tongan Balangak Talabasu, Koki Singi Marakta, Mausagum Himinaba Pamba Mayam Lady. Mausagi Pibam da Hanjana Honabada, Madam Kradi Zankigani, Amadi, Nakal Animang na Hana Sunabaletuna, Waris Hanaraga, Hanagi Punsida, Hanzilakna Honabada Mating Pambiu. Impal Dagi Kampopi Powerga, Senapati District in Mau Power Amasung, Bisnupur Lalaga, Churasanpur Yongna Chelamba, Manipur Langaki MST Busing, Tataret Hena Lebdurba Matunda, Miyam Gidamak Gengladuna, Manipur Langang na Christmas Kumagi Mamang Tha Sigi, Kunumdoi Dagi Lambi Anisida, MST Bus Amamam Chelan Bahurubada, Assam Rifles na Kangla Tombi Amasung, Hagaksau Ikai Amadi, Kangbaida Talaga Halalaki Bagi Totosting Adu, Assam Rifles ka Wakaltana Dabadagi Tokibani, Amukan na Toga Larry Haina, Chief Minister na Paumisting Unavada Fondo Kibal Lairabasu, Amukasu Tatuna Lamkang Dagi Halalakri. Bom Pokai Bada Nepali Amasokle, Dr. Giyumda no may Kapsilamli. Ngarang ayuk pung taraga minit kuncharom tarakpada, New Kaitel Manbigi, Police Station gi manung chana laiba tingkai kunaw gi mapam amada, Kuki militant sing na plan tawrambani ching na ba bom ama pokairakpada, Mapam aduda sansenba Nepali ama soktuna laikana kri. Soklaba miyoi adugi maming Ramesh sahi kunchaga taru, Apokpana Man Bahadur, Kangpokpigi 4,000 itagi, Hausukna Thaudok Tokleba mapam asida lairaga, Migi sansenbagi tabak tawrakpani. Pumduna Tamlama bomb adu Mahna Nelubadagi Kangautana, Pokairatuna bomb Masena Panduna Sokibani Hairi. Adom Oinamak Mahak Kudong Tibagi Wamada Lady Hairi. Amaromda Ngarang Numidang Amasung Asi Ayukilonaba, Nongay Matung, Pungtarani Toiga Minitaram Tarakpada, Wangai Police Station na Kolipa, Top Sipai the Leba, Lomzam Darendrajit Koba, Dr. Amagiyumda, Sakang Davasina, Nongay Marukra Kapsilamli. Nongay Marusing Aduna, Dr. Asigi Geta Panki Adubu, Mioy Amatada Aso Upon Yahodri Hairi. Taudok Asi Kanana Karigidamok Tolambano Haina Sapsana Kangbangamdri. Adom Oinamak Dr. Asida Torok Pasel Gidiman Pita Badagi Oramgani Hairaduna. Wangoi Police na case ama register Tauraduna Lakot Kre Hairi. Haiba Pausing Asina Ngasi Huilan Pausegi, Moroi Pausing Oiri. Makhatarambada Sangha Express Pau
ꯄꯥꯎꯆꯦꯗꯒꯤ CM matam jangani wari sanaduna santi purakna hotnaminasi hariba paw asina ngasi sanga express pawchegi ahan headline oiri problem ama solve tawbada matam kharadi changi haiba wafam chief minister N Birena thamkibaga lonyana wari sanaduna santi purakna hotnaminasi hainasu fongdokre Directorate of Information and Public Relations na chahi khudingi pangthokpagumna anobo chahi English ngani kunmarigi wall calendar amasung diary ngarang chief minister na mahaki secretariat ta release tawbada Manipur gi mafum ayambada hauji tapna mahaushagi oiba saktamda hanjinba haurakle haiba wafam thamki lakadoriba anoba chahi English ngani kunmarina lakpaga loinana Manipurda santi puraknaba miyam punna honaminasi haiba wafam su thamki tribal dagi atopada on krabasing ST list dagi lauthoknaba demand kan khalakli tribal singna Delhi da khongjung sangsinga dawri lakliba February thada lebak asigi tongan ba mafam sing dagi tribal sing Delhi da pulap punduna tribal oidraba sing ST list dagi lauthoknaba demand tawduna khongjung sangsinga dawri RSS amasung atai Hindu group singna sagotuna wafam asiga mari lenena lebak sin bathungna campaign ama chathari Tribal Sing platform amagi makada purakna bohonariba Janjati Suraksa Man JSM gi midyeng makada Christmas mangoinana ranchigi lambida tribal sing manga rompunduna khongjung sangsinki amadi center ga ulfa ga December 18 da peace deal sign tawnadari United Liberation Front of Assam ulfagi pro talk group ka India government ka peace deal ama finalize tawboloshin kibaga lonyana lakliba December 18 da nakan anigi marakta sign tawnaraba yari awang nongpok lamdamda chahi yamna sangna leraklaba insurgency gi problem ama loishinnaba Narendra Modi government na honarakpagi achouba mai pakpa ama asin oigadawri aroiba deal sida sel thumgi package ama illegal immigrants sing mari leinaba citizenship list amuk hana yingsinba land reservation gi anoba thawong sing amasung Assam gi indigenous community singi hak sing yaroklaba yari masigi mathakta indigenous community singi political economic amasung culture gi oiba ngaklo singsu deal asida yaroklaba yai haina government ki oiba pawgi likhun singna fongdorokli hariba pawsing asina ngasi sanga express pawchegi maru oiba paw oina fongli ngasigidi MAMI TV na khongatjaba paw matang asida lojare Makha taba pawgidamak MAMI TV News pu mityeng taduna leibiyu mayambu amukka hanna khurumjari